Hello and welcome to Impact News. I am the agenda Manipur ni Sunday. Kutingi akoina mayam da pujarakpa Manipur ki issue ma kodena lakchaba aduma program ni ngasi akoina khanagadori basi hojik chathariba high school living certificate examination amasung ahogi class 12 ki examination chathariba sida mass copying ki issue la iba masigi matang da ni khanagadori basi ngasi ki akoi khana nenam ki damak ku studio da linkin rei basi kwai an bakta da let me please welcome Moirangthem Angamba President Besam. Thank you for joining us. Angamba loina na linkin birisi Sograkpam Sumati akoi All Manipur Student Guardian Association ki secretary ni am nungaiji ngasi akoi studio da loina na ngasi ki akoi extreme right ta linkin birisi controller of examination Bosem okay, Board of Secondary Education of Manipur ki examination ki controller ni oza K.T. Kensing am ngai jeng ngasi khoi studio lengin bir pase hojik si January February March satra lising kaya gi zik marai bak lepa matam ne sigi always every year ai tare class 11 amasung 12 ki 10 amasung 12 ki yamna crucial leba public exam ani khaki kan woni matam se ayamba masigi mangoi na mayam parents sing ji macha masu sing ji tuition thaba phanana ba hona ba lai khoramba tawya ba tawra matungda hojik parikha la matungda di thoiba port se mass cheating report me chaung thore sigi laina ji akoi manipur da matam khara yam chauna pakna yam chawi issue eramne but thanks to intervention of some kind of haitare akoi student body like desam adigi to student tonga student body me amna intervene tawdagi even akoi khulai ba lal holup kangbu bhawa involved tawdana khara phabadi pharam but again hojik si hanagi film du da lakpagi train nama urakpasi da ningasi nungnangdana Impact News na agenda Manipur da issue mo wena puthok ngasi khana jagen tawrise ngasi khana gadoi bise issue ani ni amana symptomatic treatment bosem satra mayam changdana tawri basima next ta karigino every akoi examination khuding jida satra singsina akoi cheating tawningba copy tawningbagi masigi ama thoraiba portse copy tawdaba yadabgi wena thoraiba karigino habisingba akoi ne doini khwai ahanbada desamgi akoi angamba da lakke angamba ajak noi drive chathaba mayam yauri aje saida noina pen to me amma noina thina me am puthore mass copying to ba khot pa masi me am je kadai bhauba situation ji noina ground level da u matam da phatre maroina hojik akoi ge hojik si maroina Council of Higher Secondary Education amati akoi ge board ani na loba class 10 amati 12 examination si hojik chathari ado maroina masida ikon ujabasi akoi ge examination sida mamang da chatharamba ekhoi 2002 gi mamang da chatharamba ekhoi gi unfair means sindabagi unfair practice sindabagi mawong jiga hojik laiba mawong jiga yamna saung uba khenaba ma uena akoina lojai maroina hojik laiba ekhoi gi class 10 amadi 12 ki examination sida ekhoina ujaba matamda maroina chathariba mass copying or cheating natraga ekhoi gi social network ta social media sizinaraga masigi ekoi question set sing mapan da thadu kanda koi manung mapan dagi mo hana langthong sin to madu technology ji awang ma thagi technology sinar kanda koi manung da thajalakpa even aina sida pusok chare simak pung mapan da pe kha hoji pung mapan ge minute ahum da ekoi si question je thadori ne haitare si question ji mapan dagi sema kana manung da thajal ine sumaina toba ekoi gi unfair practice mayam am hanta kisi ekoi na thengna bu uina lojai marin masi maikai kaya da ekoi na hana mahiroi singna note tobada mama pa singna oja singna chakok chak pijadana tongan mamakal gi environment tawramada gi handa kisina khwaidi gi thak wangba school gi authority natra private committee natraga invigilator tariba oja jing natraga akoi bagi mioi kharaga oja kharaga khusam narakan da chathaba khwaidi gi awang ba thaki environment sin hanbagi mahiroi singda aran ma tamhanbagi culture amakak ekoi gi hojik laiba note tobagi note pishan bagi natraga soft answer mayam ama pawandai thajalakpagi aduga social network ta sinarakan media sinarakan suma thajalakpi problem si aikon handaki chathari ba exam system je yi thengne je batai samai mase khoi karo da di classroom manung da khoi ban dog da mobile je mobile si ekoi gi controller of examination board ki su yawire aduga kaino gi jo council da khoi ju haijare adubu authority na habiba matungi na di school khuding bakta ban tawi aduga examination osi da hairiba
मोबाइल फोन इन्विजिलेटरसिंग पाइबा सुमा मैम सिंग से लोइनमक एग्जामिनेशन हौद्रिंग ममंग थमगदबनी हाइबसी अखोय अकन इंस्ट्रक्शन सु लेना ताजे एदुबु लुरिदी मनुंग सिदगी थादोरिबा पोसी कदाइदगिनो हाइबदुने हाइबदी पुंग मापन दे एग्जाम होरगा मापन मिनिट अहुमदा सिगी क्वेश्चन जिमक मापान देगी आंसर सॉल्व आंसर थाजलिजे कमाइन तौरिनो मसिदा जेनरी सि महिरोय मसाना थादोरपसु यावरी ओजादगी योरको पोसु यावरी बकोन फंजे फाइनिंग सी मनुंगदा मोबाइल फोन जी पुसले हाइबने यस यस पुसले दि माना थादोरे अमुकसु रिसीव तौरगा मदुदि कॉपी तौदोरिबने यस अदुमबगी टेक्नोलॉजी सु यावरे अदु यावि मथक्ता मु ख्वाइदगी नुंगाइजद्रिदि अखोयगी जिकी सोशल मीडिया से सिनरकांदा इकोगी नेटवर्क सिनरकांदा तौब नतबा इकोगी क्लासरूम मनुंगदा इकोगी इन्विजिलेटर लेना अदि अनकपदा माइक्रो ऑब्जर्वर सिंग लेना इकोगी सीसीटीवी कैमरा सु इंस्टॉल तौना अकोइबदा खिनखिना कमाई तौदना अदुगी एग्जामिनेशन मओंगदुदा कमाई तौदा महिरो सिंग नोट तौहलमीबनो हाइबने इकोगी ऑब्जर्वर अचौबा यूज क्वेश्चन अंदि लेरे एग्जाम कंडक्ट तौरीबसीदा चुमना तौरीब्रा हाइबगी पोर मदे अचौ वहांगमदि लेरेबा फॉर द रिकॉर्ड हाइतारे मयामदा खोइना हाइफेट हंदक की एग्जामिनेशन जिदा कोसेम अमसुम बोसेम अनीना लौखटलिबा अखोइगी मेजर्स टू स्टॉप चीटिंग हाइतारे हाइफेट थमजगे अखोइ कैनोगी वेना बोसेम गी वेना थमिसि 172 टीचर्स फ्लाइंग स्क्वाड थम्बिरे चुमिको अदगी लोइना 74 माइक्रो ऑब्जर्वर थम्मे सिगी मथक्ता स्टूडेंट बॉडी सिंगदा आईडी कार्ड पीदना मोइदसु मतेंग पांगना पर मोइ मतेंग लौरिमेबा अदुगा अमरोमदा हायर सेकेंडरी एग्जामिनेशन अखोगी कोसेमना पांगथोइबिसिना अखोई सीसीटीवी सी एज अ पायलट प्रोजेक्ट ओइना सेंटर ट्राइन पांदा थमीबनेबा अदुगा आईडी कार्ड हुजिकी स्टूडेंट बॉडी मैम चंगुजी येंगबा सो हाई रिपोर्ट सिगी मेजर से लौखटनास अखोगी चीटिंग चथैबनेबा मसिगी मथक्ता हुजिक लेरिबसी डीसी सिंगना अखोई स्कूल सिंगी एरिया असिदा अखोई 144 अखोई लाउथोक्तना थाइन अखोगी चंगगा कनोदा चिट लंघनबी अदुगिदु शॉप तोंग तोरिनेबा डिस्पाइट दिस हुजिक अखोई लेरिसी मास स्केलजी अखोई देसामनो नेहमदा ओजा तिकिंद लक्सी ओजा somewhere something is not working हाइतारेने सी मैम जी थम्मा फाउदा थबक सी तौद्री ओइद्रे कराइदनो कइनो होरिस होय तसेनमक्ति एंटायर सेंटर खुदिमक्ति हाइबा कनोसी लोय तौदी नते कोइना सेंसिटिव ओइबा आइडेंटिफाई खा तौबी आइडेंटिफाई तौबसिदने कोइना यामना अकीबा फंगप तुंगदा कयुरप याबगे सी से ट्रेन चथरगदी हाइबगी कोइदन नांगम फाउजरिसे अदुगा आई सामक्सु अइना ससबदा मरुइना फर्स्ट डे सेकंड डे कोइ मेटिक एग्जाम से 2 डेज से कोइ हौरे मरुइना इम्फाल मन नतबदा आउटसाइड ससबदा यामना पीसफुल तौब सेंटर गदम थेंगजै अदुना अखोइना तौजरिबसी माइक्रो ऑब्जर्वर सिमा लोइना मोइचु रोटेशन अखोइना दम तौगनी फर्स्ट 2 डेज सी लोइ मतुंगदा तौबदमु तौगनी मोइदिसु रिपोर्ट अदम फंगबा यावी सेंटर सिदा अखोइ मदुगी कनो लेरेना फ्लाइंग स्क्वाड सिने अखोइना याम टाइटन तौहनबसे मरमदे माइक्रो ऑब्जर्वर की रोल दी ओली अखोइना क्वेश्चन सि मतम चाना मादिगी पुलिस स्टेशन की लौथोपदा मसे हान लौथोम लेब्रा मदुगी मसिनी अदुगा परीक्षा की सेंटर मनुंगदा तौबदी मोइसु करिम कान मोइदा अकीबा फरकपा अदगी कास याम चावक मतमदा मागी मूवमेंट सिसु खुदम मोइना सेंटर मदा मोर देन 500 स्टूडेंट्स अखोइ लो तौरे माइक्रो ऑब्जर्वर अमोइतंग ओइरे माना का मतंग मदुगी अखोइना कवर इचलिङैदा सोमदा मदुगी डिटेक्ट तौब ngamdaba अदुना अखोइना ख्वाइदगी हेना अखोइ माइक्रो ऑब्जर्वर की मथक्ता मसागी इन्विजिलेटर लेरि नत्रो इन्वेस्टर मतंग सिदने अखोइना खितंग अखोइ सिस्टम अमा अखोइना होंबा अमा दरकार ओइरे हेबसे अखोइना आउटसाइड द इम्फाल की मनुंगदा मरुइना बोर्ड सेंटर काउंसिल सेंटर सिना तबदा पांगथोइबसे एग्जामिनेशन कमिटी प्राइवेट कमिटी हम लेब कमिटी सिदा यावरिबसे अखोइना तोंगान तोंगानबा मोइ कॉन्स्टिट्यूएंट स्कूल्स हाइतारे मदुगी ओजासिंग सी इंजिनियर ओइना एसआई ओइना थादानी मागी छात्रसु मदु ता कई दो तागदबनी तागदबसिदा अखोइना छात्रसिंग सी करिमकान मोइनादी सब्जेक्ट की मफमबुदी होंगे है अदुगी सब्जेक्ट सु सेम साइंस तोको निमिता साइंस ओजा थाजिलप याय ओ सिदुना लोइना स्कूल तरा कुंदुगी स्कूल तरा मित्रा अदुगी ओजा सिंदु सिना सी तंबी सी कोइना मदुदे अखोइ खंगमोय ओ सी सिंग सी अखोइना मोइसु मफम ममद लैरकांदा करिमकांदा का मनुंगदा मोइगी थबक खर लोसिना बखो सोइनुं तौरिंग मतमदसु अखोइगी इन्वेस्टर मसिन एक्सचेंज तौनरा कांदा फेमिलियर ओरपदगी एस अखोइगी छात्र मतेंग पांगे कोई आई सी चंगे खोटके हाइबना सिंगबा माइ छात्र फन होनरपा सी कनो खर ट्रेन खर छात्र फन होनबदि नतेको सि मांगना होनबो चली नि माने ताइना दे मा फंगना होनबि मागी पार्स असदे हेगनबा अदगी मा यांग सिनु मा वांग मागी स्कूल की ममिंग खक लोनबा अखोइदगी फर्स्ट पर्सन अखोइ हंदक सीबीएसई की
ꯃꯅꯤꯄꯨꯔꯗꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥꯒꯤ ꯇꯣꯞ ꯇꯥꯈ꯭ꯔ ꯀꯔꯤ ꯗꯣꯁꯥ ꯇꯥꯈ꯭ꯔꯒꯦ ꯑꯗꯨ ꯈꯪꯉꯕꯅꯤ ꯗꯦꯁꯄꯥꯏꯠ ꯗꯦꯠ ꯑꯣꯖꯥꯁꯤꯡꯁꯤꯅ ꯁꯤ ꯆꯪꯍꯜꯂꯒ ꯍꯣꯠꯅꯔꯤꯕꯅꯦꯕ ꯃꯁꯤꯗ ꯂꯥꯛꯏꯕ ꯀ꯭ꯋꯦꯁꯟꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯀꯟꯇ꯭ꯔꯣꯂꯔ ꯑꯩꯈꯣꯏ ꯕꯣꯔꯗꯅ ꯄꯥꯏꯕꯤꯔꯤꯕꯅꯤꯅ ꯃꯁꯤꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯃꯇꯝꯅꯤ ꯃꯁꯤ ꯏꯚꯟ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯔꯤ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯃꯣꯏ ꯁ꯭ꯋꯥꯁ ꯚꯥꯔꯠ ꯂꯥꯛꯄꯁꯤꯗ ꯋꯥꯠꯁꯑꯦꯞꯇꯒ ꯅꯝꯗꯅ ꯈꯣꯠꯇꯅ ꯅꯨꯡꯗꯥꯡ ꯊꯕꯛ ꯇꯧꯕꯒꯁꯤ ꯑꯩꯈꯣꯏ ꯑꯃꯣꯠꯄ ꯁꯦꯝꯕꯒꯁꯤ ꯇꯧꯅ ꯊꯥꯒꯠꯅꯅ ꯇꯧꯕ ꯃꯇꯝꯁꯤꯗꯅꯤ ꯕꯣꯁꯦꯝꯒꯤ ꯁꯥꯏꯠꯇꯒꯤ ꯃꯁꯤ ꯇ꯭ꯔꯦꯀꯤꯡ ꯇꯧꯅꯅꯕ ꯀꯔꯝꯕ ꯑꯣꯖꯥꯅ ꯀꯔꯝꯕ ꯀꯩꯅꯣꯗ ꯂꯧꯕ ꯃꯥꯒꯤ ꯑꯣꯖꯥ ꯇꯥꯗꯅꯕ ꯁꯤꯒꯤ ꯌꯥꯝ ꯏꯟꯇꯤꯒ꯭ꯔꯦꯠ ꯑꯣꯏꯕ ꯁꯦꯝꯅꯅꯕ ꯋꯥꯈꯜꯂꯣꯟ ꯊꯥꯗꯗ꯭ꯔꯤꯕꯁꯤꯅꯤ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯖꯦꯃꯔꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯁꯨ ꯏꯟꯁꯇꯣꯜꯁꯦ ꯑꯇꯣꯞꯄ ꯑꯥꯎꯠꯁꯣꯔꯁ ꯇꯧꯕꯒꯤ ꯍꯧꯖꯤꯛꯐꯥꯎꯗꯤ ꯂꯩꯇ꯭ꯔꯤ ꯑꯩꯈꯣꯏꯅꯁꯨ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯇꯦꯛꯅꯣꯂꯣꯖꯤ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯖꯦꯃꯔꯒꯤꯁꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯑꯣꯖꯥꯁꯤꯡꯁꯤ ꯇ꯭ꯔꯦꯀꯤꯡꯁꯦ ꯑꯣꯖꯥꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯂꯥꯛꯏ ꯄꯣꯠꯁꯤ ꯑꯣꯖꯥ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯑꯣꯖꯥꯅ ꯃꯥꯒꯤ ꯁꯥꯇ꯭ꯔꯗꯨꯒ ꯇꯥꯔꯒ ꯁꯕꯖꯦꯛꯇꯨ ꯇꯥꯔꯒ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯅ ꯇꯧꯔꯛꯏꯕꯅꯦꯕ ꯑꯗꯣ ꯃꯁꯤꯒꯤ ꯀ꯭ꯔꯤꯁ ꯀ꯭ꯔꯣꯁꯤꯡ ꯇꯧꯔꯒ ꯃꯗꯨꯒꯤ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁꯤ ꯐꯪꯍꯟꯗꯅꯕ ꯑꯩꯈꯣꯏꯒꯤ ꯁꯤꯟꯕ ꯌꯥꯗꯕ꯭ꯔꯥ ꯁꯤꯅꯤꯗ ꯑꯩꯈꯣꯏ election ꯇꯧꯔꯀꯥꯟꯁꯤꯗ ꯑꯩꯈꯣꯏ IS officer ꯈꯪꯗꯦ ꯃꯥꯏ ꯍꯣꯝ ꯄꯣꯜ ꯇꯥꯕꯗꯨ ꯑꯇꯣꯞꯄꯗ ꯊꯥꯗꯣꯛꯏꯗꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯇꯧ ꯌꯥꯗꯅꯕ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯍꯥꯏꯕ ꯄꯣꯠꯁꯤ ꯂꯧꯊꯣꯛꯅꯕ ꯕꯣꯁꯦꯝ ꯑꯃꯁꯨꯡ ꯀꯣꯁꯦꯝ ꯑꯅꯤꯒꯤ ꯁꯥꯏꯠꯇꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯑꯃ ꯊꯝꯕ ꯆꯨꯝꯗ꯭ꯔꯥ ꯁꯤꯅꯦꯕ ꯁ꯭ꯇ꯭ꯔꯛꯆꯔꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ OCꯒꯤ ꯃꯤꯇꯤꯡ ꯇꯧꯏ AOC ꯑꯩꯈꯣꯏ ꯌꯥꯎꯍꯜꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯣꯏꯅ ꯇꯧꯒꯗꯕ ꯊꯕꯛ ꯃꯌꯥꯝ ꯑꯃ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯌꯥꯝ ꯃꯇꯝ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡꯗꯨ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯁꯕꯖꯦꯛ ꯇꯥꯕꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯩꯈꯣꯏꯅ ꯊꯥꯔꯛꯀꯅꯨ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏꯅ ꯊꯥꯔꯛꯀꯅꯨ ꯍꯥꯏꯕꯁꯤꯗ ꯊꯥꯔꯛꯑꯃꯒꯗꯤ ꯀꯃꯥꯏꯅ ꯆꯦꯛ ꯇꯧꯒꯗꯒꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯗꯨꯅꯤꯗ ꯑꯩꯅ ꯍꯥꯏ ꯇ꯭ꯔꯦꯀꯤꯡ ꯁꯤꯁꯇꯦꯝꯁꯤꯅꯤꯗ ꯇ꯭ꯔꯦꯀꯤꯡ ꯁꯤꯁꯇꯦꯝꯁꯤꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯐꯪꯁꯅꯔꯤꯗꯨꯗ ꯑꯩꯈꯣꯏꯅ ꯁꯤꯟꯁꯔꯤꯇꯤ ꯃꯣꯏꯒꯤ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯑꯃ ꯗꯔꯀꯥꯔ ꯑꯣꯏꯕ ꯁꯤꯟꯁꯔꯤꯇꯤꯗꯤ ꯑꯦꯛꯁꯄꯦꯛ ꯇꯧ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯐꯝ ꯐꯤꯕꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯎꯔꯤꯁꯦ ꯁꯤꯟꯁꯤꯌꯔ ꯑꯣꯏꯗ꯭ꯔꯦ ꯑꯣꯖꯥꯁꯤꯡꯅ ꯇꯧꯔꯤꯁꯤ ꯃꯈꯣꯏꯒꯤ ꯁꯥꯇ꯭ꯔꯗꯨ ꯃꯥꯔꯛ ꯍꯦꯟꯅ ꯐꯪꯍꯟꯅꯕ ꯍꯣꯠꯅꯕ ꯃꯣꯏꯒꯤ ꯁ꯭ꯀꯨꯜꯗꯨꯅ ꯇꯣꯄꯔ ꯇꯥꯔꯦ ꯍꯥꯏꯔꯒ ꯃꯊꯪꯒꯤꯗ ꯈꯔ ꯁꯥꯇ꯭ꯔ ꯐꯪꯕ ꯁꯤ ꯄꯨꯔꯥ ꯄꯤꯌꯣꯔ ꯕꯤꯖꯤꯅꯦꯁꯅꯤ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯁꯕꯖꯦꯛꯁꯤ ꯀꯔꯝꯕ ꯁꯕꯖꯦꯛꯇ ꯃꯥꯁꯤ ꯇꯝꯕꯤꯔꯤ ꯏꯟꯚꯤꯖꯤꯂꯦꯇꯔ ꯃꯁꯤꯡ ꯀꯌꯥ ꯑꯣꯏꯒꯗꯒꯦ ꯁꯤ ꯍꯟꯗꯛꯀꯤꯁꯤꯗ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯊꯥꯒꯠꯂꯛꯎ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯧꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏꯅ ꯃꯁꯤ ꯑꯗꯨꯝ ꯌꯥꯒꯅꯤ ꯍꯥꯏꯅꯁꯨ ꯈꯟꯕ ꯑꯗꯨ ꯑꯥꯗ ꯐꯤꯜꯗꯗꯤ ꯄ꯭ꯔꯦꯛꯇꯤꯀꯦꯜꯂꯤꯗꯗꯤ ꯃꯗꯨ ꯈꯔ ꯑꯣꯟꯅ ꯇꯩꯅꯕ ꯈꯔ ꯇꯧꯔꯛꯄ ꯑꯗꯨꯗꯤ ꯔꯤꯊꯤꯡ ꯇꯧꯕ ꯑꯃ ꯆꯪꯉꯦꯕ ꯃꯗꯨꯅ ꯑꯩꯈꯣꯏꯅ ꯃꯊꯪꯗꯗꯤ ꯑꯩꯈꯣꯏꯅ ꯄꯣꯂꯤꯁꯤ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤꯗꯤ ꯃꯗꯨ ꯏꯠ ꯏꯁ ꯇꯨ ꯑꯥꯔꯂꯤ ꯃꯗꯨ ꯆꯥꯕ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯒꯗ꯭ꯔꯥ ꯄ꯭ꯔꯥꯏꯚꯦꯠ ꯀꯃꯤꯇꯤꯁꯦ ꯑꯩꯈꯣꯏ ꯃꯨꯊꯠꯂꯒꯦꯅ ꯈꯜꯂꯦ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯦꯟꯇꯔꯁꯤ ꯐꯕꯒꯤ ꯃꯍꯨꯠꯇ ꯐꯠꯇꯕ ꯆꯪꯈꯠꯂꯛꯑꯕ ꯐꯠꯇꯕ ꯆꯪꯁꯤꯜꯂꯛꯑꯦ ꯃꯥꯒꯤ ꯏꯟꯇꯔꯦꯁ ꯌꯦꯡꯉꯛꯏ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯀꯃꯤꯇꯤ ꯑꯃꯗ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯔꯅꯤ ꯍꯥꯏꯔꯦ ꯐꯥꯎꯟꯗꯔꯅꯤ ꯍꯥꯏꯔꯦ ꯄ꯭ꯔꯤꯟꯁꯤꯄꯥꯜꯅꯤ ꯍꯥꯏꯔꯦ ꯃꯈꯣꯏꯗꯤ ꯇꯁꯦꯡꯕꯗꯤ ꯗꯦ ꯑꯥꯔ ꯅꯣꯠ ꯗ ꯐꯪꯁꯅꯔꯤꯁ ꯏꯟ ꯗ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯍꯥꯏꯕꯗꯤ ꯃꯥꯁꯤ OC ꯑꯣꯏꯕ ꯌꯥꯄꯣꯠꯇꯦ OC ꯗꯦꯔ ꯁꯨ ꯕꯤ ꯑꯣꯟꯂꯤ ꯋꯥꯟ ꯃꯁꯤ ꯍꯥꯟꯅ ꯎꯍꯧꯗꯕꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯎꯏ ꯑꯩꯈꯣꯏꯅ ꯐꯅ ꯐꯖꯅ ꯀꯅꯥꯝ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯕꯅꯤ ꯉꯁꯤꯃꯛꯇꯁꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤቭ ꯑꯣꯏꯔꯛꯄ ꯅ꯭ꯌꯨꯁꯇ ꯀꯔꯤꯗ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯒꯤ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯃꯌꯥꯝꯗꯒꯤ ꯑꯩꯈꯣꯏꯅ ꯑꯀꯟꯕ ꯅ꯭ꯌꯨꯁꯇ ꯑꯩꯈꯣꯏꯅ ꯇꯧꯔꯛꯄꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯑꯃꯨꯛ ꯏꯃꯔꯖꯦꯟꯁꯤ ꯃꯤꯇꯤꯡ ꯑꯃ ꯑꯩꯈꯣꯏꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯆꯤꯜꯂꯀꯥꯟꯗ ꯉꯁꯤ ꯄꯨꯡ 11ꯗ ꯃꯔꯨꯑꯣꯏꯅ ꯄꯥꯔꯇꯤꯀꯨꯂꯔꯂꯤ ꯚꯦꯂꯤ ꯑꯦꯔꯤꯌꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯟꯇꯔꯁꯤꯡꯗ ꯑꯩꯈꯣꯏ ꯃꯤꯇꯤꯡ ꯀꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯗꯣꯟꯁ ꯑꯦꯟꯗ ꯃꯁꯤ ꯁꯤꯗ ꯏꯁꯇ꯭ꯔꯤꯛ ꯇꯧꯒꯗꯕꯅꯤ ꯑꯣꯖꯥ ꯍꯣꯏꯅ ꯇꯧꯕꯤꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯁꯔꯀꯥꯔꯒꯤ ꯑꯣꯖꯥ ꯑꯣꯏꯔꯒꯅ ꯃꯗꯨ ꯑꯩꯈꯣꯏꯅ ꯑꯦꯛꯖꯥꯝꯄꯂꯔꯤ ꯄꯅꯤꯁꯃꯦꯟ ꯑꯃ ꯑꯩꯈꯣꯏꯅ ꯄꯤꯅꯕ ꯗꯤꯄꯥꯔꯠꯃꯦꯟ ꯑꯣꯐ ꯏꯗꯨꯀꯦꯁꯟꯗ ꯑꯩꯈꯣꯏ ꯏꯒꯅꯤ ꯑꯗꯨꯒ ꯄꯤꯅꯕ ꯏꯒꯅꯤ ꯍꯧꯖꯤꯛ ꯄꯤꯅꯕ ꯁꯤꯒꯤ ꯁ꯭ꯇ꯭ꯔꯛꯆꯔ ꯂꯩꯇ꯭ꯔꯤꯕꯁꯤꯅꯤ ꯄ꯭ꯌꯨꯅꯤꯇꯤꯚ ꯑꯦꯛꯁꯟ ꯋꯦꯗꯔ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯒꯦꯔꯥ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯒꯤ ꯑꯣꯖꯥ ꯑꯣꯏꯒꯦꯔꯥ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤꯗ ꯌꯥꯎꯔꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯑꯣꯖꯥꯁꯤ ꯕ꯭ꯂꯦꯛ ꯂꯤꯁ ꯇꯧꯅꯅꯕꯒꯤ ꯄ꯭ꯔꯣꯁꯦꯁ ꯑꯝꯇ ꯌꯥꯎꯗꯕ꯭ꯔꯥ ꯄ꯭ꯌꯨꯅꯤꯇꯤꯚ ꯑꯦꯛꯁꯟ ꯑꯃꯗ ꯁꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯍꯧꯖꯤꯛ ꯀꯩꯅꯣ ꯄꯨꯁꯜꯂꯝꯃꯦꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯥꯛꯏ ꯄꯣꯠꯁꯤꯗꯤ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯁꯤ ꯁ꯭ꯃꯥꯔꯠ ꯐꯣꯟꯒꯤ ꯃꯇꯝꯅꯤꯅ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯁꯤꯖꯤꯟꯅꯔꯒ ꯆꯤꯇꯤꯡ ꯇꯧꯕ ꯌꯥꯔꯦ ꯍꯥꯏꯕꯁꯦ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯄꯨꯁꯟꯕ ꯕꯦꯟ ꯂꯩꯕꯅꯦꯕ ꯁ꯭ꯃꯥꯔꯠ ꯐꯣꯟ ꯄꯨꯁꯟꯕꯁꯦ ꯐꯣꯔ ꯗꯦꯠ ꯃꯦꯇꯔ ꯑꯦꯅꯤ ꯐꯣꯟ ꯄꯨꯁꯟꯕ ꯌꯥꯕ ꯅꯠꯇꯦꯕ ꯆꯨꯝꯃꯤꯀꯣ ꯑꯣꯖꯥꯒꯤ ꯔꯨꯜꯗ ꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯄꯨꯁꯜꯍꯜꯂꯤꯕꯅꯣ ꯃꯗꯨ ꯄꯨꯁꯜꯂꯕ ꯃꯇꯝꯗ ꯃꯗꯨꯗ ꯇꯥꯔꯤꯕ ꯏꯟꯚꯤꯖꯤꯂꯦꯇꯔꯒꯤ ꯃꯊꯛꯇ ꯕꯣꯁꯦꯝꯅ ꯀꯔꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯌꯨꯅꯤꯇꯤꯚ ꯑꯦꯛꯁꯟ ꯂꯧꯗꯣꯏꯅꯦꯕ ꯀꯣꯏꯁꯟꯁꯤꯅꯦꯕ ꯍꯣꯏ ꯍꯥꯟꯅꯒꯤꯗꯗꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯇ꯭ꯔꯦꯟ ꯑꯃ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤꯒꯨꯝꯕ ꯏꯟꯚꯤꯖꯤꯂꯦꯇꯔ ꯑꯃꯅ ꯃꯗꯨꯒꯨꯝꯕ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯟꯐꯤꯌꯔ ꯃꯤꯟꯁꯇ ꯃꯥꯅ ꯏꯟꯗꯜꯁ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯃꯥꯁꯦ ꯈꯨꯗꯛꯇ ꯑꯩꯈꯣꯏꯅ ꯇꯥꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ OCꯗ ꯀꯟꯅ ꯍꯥꯏ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯤ ꯑꯦꯛꯁꯟ ꯂꯧꯕ ꯌꯥꯕ ꯇꯥꯟꯊꯣꯛꯄ ꯍꯥꯏꯁꯦ ꯄꯔꯤꯈꯥ ꯈꯨꯛꯇꯨꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯕꯒꯤ ꯅꯠꯇꯦ ꯋꯥꯔꯥ ꯄꯔꯤꯈꯥꯁꯦ ꯃꯥꯒꯤ ꯅꯠꯇ꯭ꯔꯒ ꯁ꯭ꯀꯨꯜꯗꯨꯗꯒꯤ ꯃꯥ ꯇꯥꯟꯊꯣꯛꯄꯔꯥ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜꯗꯨꯒꯤ ꯃꯥ ꯇꯥꯟꯊꯣꯛꯎ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯅ ꯋꯤ ꯍꯦꯞ ꯅꯣ ꯔꯥꯏꯠ ꯃꯗꯨꯗꯤ ꯁ꯭ꯀꯨꯜ ꯑꯣꯊꯣꯔꯤꯇꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ OCꯗꯨꯗ ꯍꯥꯏꯗꯣꯏꯁꯦ ꯃꯥꯁꯦ ꯂꯥꯛꯀꯗꯕ ꯃꯥꯒꯤ ꯂꯦꯝꯍꯧꯔꯤꯕ ꯄꯦꯄꯔꯁꯤꯡꯗꯨꯒꯤ ꯃꯥꯁꯤ ꯄꯔꯤꯈꯥ ꯏꯟꯚꯤꯖꯤꯂꯦꯇꯔ ꯑꯩꯈꯣꯏ ꯇꯥꯕ ꯌꯥꯔꯣꯏ ꯁ꯭ꯀꯨꯜ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯗꯨꯗ ꯑꯣꯖꯥꯗꯨꯗꯤ ꯇꯥꯟꯊꯣꯛ ꯍꯥꯏꯕꯒꯤꯗꯤ ꯕꯣꯁꯦꯝꯅ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯄꯋꯥꯔ ꯂꯩꯇ꯭ꯔꯤ ꯍꯥꯏꯕꯅꯦꯕ ꯂꯩꯇ꯭ꯔꯤ ꯀꯩꯅꯣꯗ ꯁ꯭ꯀꯨꯜꯒꯤ ꯀꯩꯅꯣꯅꯤꯅ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯩꯈꯣꯏꯅ ꯈꯟꯅꯕꯗ ꯂꯥꯛꯏꯕ ꯋꯥꯐꯝꯁꯤ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃꯅ ꯃꯗꯨꯒꯨꯝꯕꯗ ꯏꯟꯗꯜꯁ ꯇꯧꯕ ꯑꯣꯏꯔꯒꯗꯤ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜꯗꯨꯒꯤ ꯁ꯭ꯀꯨꯜꯒꯤ ꯔꯤꯀꯣꯒꯅꯦꯁꯟꯁꯦ ꯑꯩꯈꯣꯏ ꯗꯤꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯒꯅꯤ ꯍꯥꯏꯕꯒꯤ ꯁ꯭ꯀꯨꯜꯗ ꯑꯣꯏꯅ ꯃꯥꯒꯤ ꯀꯩꯅꯣꯗꯣ ꯄꯤꯕ ꯉꯁꯤ ꯗꯤꯁꯤꯖꯟ ꯂꯧꯔꯦ ꯑꯗꯨꯒ ꯉꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯅ ꯅ꯭ꯌꯨꯁꯇ ꯉꯁꯤꯒꯤ ꯍꯌꯦꯡꯒꯤ ꯅ꯭ꯌꯨꯁꯇ ꯑꯌꯥꯝꯕ ꯃꯣꯏꯗ
guidelines to be ꯑꯗꯨꯗꯤ strictly ꯉꯁꯤꯒꯤ followed. ꯑꯦꯖꯦꯟꯗꯥ ꯃꯅꯤꯄꯨꯔꯁꯤꯗ ꯋꯤ ꯑꯥꯔ ꯕ꯭ꯔꯦꯀꯤꯡ ꯑ ꯅ꯭ꯌꯨꯁ ꯍꯤꯌꯔ ꯑꯣꯜꯁꯣ ꯅ꯭ꯌꯨꯁ ꯑꯃ ꯕ꯭ꯔꯦꯛ ꯇꯧꯔꯤꯁꯤ ꯀꯔꯤꯒꯨꯝꯕ ꯁ꯭ꯀꯨꯜ ꯑꯃꯒꯤ ꯑꯣꯖꯥ ꯑꯃꯅ ꯆꯤꯇꯤꯡꯗ ꯀꯣꯄꯤꯡꯗ ꯃꯇꯦꯡ ꯄꯥꯡꯉꯝꯕ ꯇꯥꯔꯒꯗꯤ ꯍꯥꯏꯕꯤꯔꯤꯁꯤ ꯃꯗꯨꯒꯤ ꯄꯥꯔꯇꯤꯀꯨꯂꯔ ꯁ꯭ꯀꯨꯜꯁꯤ ꯗꯤ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯒꯅꯤ ꯍꯥꯏꯕꯅꯦꯕ ꯃꯁꯤꯒꯤ ꯗꯤꯁꯤꯖꯟ ꯑꯣꯜꯔꯦꯗꯤ ꯗꯤꯁꯀꯁꯟ ꯑꯟꯗꯔ ꯋꯦ ꯑꯣꯏꯔꯦ ꯊꯨꯅ ꯂꯥꯎꯊꯣꯛꯔꯅꯤ ꯍꯥꯏꯕꯅꯦꯕ ꯂꯥꯎꯊꯣꯛꯑꯅꯦꯕ ꯁꯤꯒꯤ ꯃꯦꯖꯔꯁꯤ ꯑꯉꯝꯕ ꯑꯩꯈꯣꯏ ꯄꯦꯔꯦꯟꯒꯤ ꯀꯩꯅꯣ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯑꯉꯝꯕꯗ ꯑꯝꯇ ꯀꯩꯅꯣ ꯂꯧꯒꯦ ꯑꯉꯝꯕ ꯀꯔꯤ ꯈꯜꯂꯤ ꯃꯁꯤ ꯌꯥꯝꯅ ꯊꯦꯡꯃꯜꯂꯕ꯭ꯔꯥ ꯌꯥꯝꯅ ꯊꯦꯡꯃꯜꯂꯤ ꯌꯥꯝ ꯐꯕ ꯈꯣꯡꯊꯥꯡꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨ ꯍꯧꯖꯤꯛ ꯑꯣꯖꯥꯅꯁꯨ ꯄꯟꯕꯤꯈꯤꯕ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯟꯇꯔꯗ ꯄ꯭ꯔꯥꯏꯚꯦꯠ ꯀꯃꯤꯇꯤꯅ ꯄ꯭ꯔꯥꯏꯚꯦꯠ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯁꯤꯁꯇꯦꯝ ꯑꯃ ꯊꯥꯔꯛꯄꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯇꯥꯔꯦ ꯕꯣꯔꯗꯅꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯕꯣꯔꯗꯀꯤ ꯑꯦꯔꯤꯌꯥꯒꯩꯗꯤ ꯕꯣꯔꯗꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯃꯦ ꯑꯗꯨꯕꯨ ꯈꯔ ꯆꯠꯊꯣꯛꯈꯤꯕ ꯈꯔ ꯍꯥꯏꯗꯣꯛꯈꯤꯕ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯁꯤꯡꯗ ꯕꯣꯔꯗꯅꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗꯕ ꯄ꯭ꯔꯥꯏꯚꯦꯠ ꯀꯃꯤꯇꯤ ꯑꯃ ꯍꯦꯛꯇ ꯁꯦꯝꯕ ꯁꯝꯅ ꯑꯩꯈꯣꯏꯅ ꯆꯠꯄꯗ ꯊꯦꯡꯅꯖꯔꯤꯁꯤ ꯑꯗꯨꯒꯤ ꯁ꯭ꯀꯨꯜꯗꯨꯗꯁꯨ ꯃꯤꯡ ꯆꯟꯅꯅꯕ ꯄꯩꯁꯥ ꯆꯥꯎ ꯆꯥꯎ ꯄꯤꯔꯒ ꯃꯤꯡ ꯆꯟꯅꯔꯤꯕꯅꯤ ꯃꯥꯒꯤ ꯄ꯭ꯔꯥꯏꯚꯦꯠꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥꯔꯒ ꯑꯣꯖꯥꯅ ꯃꯇꯦꯡ ꯄꯥꯡꯕꯅꯤ ꯃꯁꯤꯗ ꯊꯥꯔꯒꯗꯤ ꯁꯤꯌꯣꯔ ꯄꯥꯁ ꯇꯧꯔꯦ ꯃꯥꯔꯛꯁꯨ ꯋꯥꯡꯅꯤ ꯍꯥꯏꯗꯣꯔꯤꯅꯦꯕ ꯃꯥꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯄꯩꯈꯥ ꯆꯦꯜꯂꯝꯕꯁꯤꯅ ꯑꯟꯑꯣꯊꯣꯔꯥꯏꯖ ꯄꯔꯁꯟ ꯃꯌꯥꯝ ꯑꯃ ꯕꯣꯔꯗꯅꯁꯨ ꯃꯈꯪꯗꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯁꯜꯂꯝꯃꯦ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯍꯟꯗꯛ ꯀꯩꯅꯣꯗ ꯊꯧꯕꯥꯜ ꯁꯥꯏꯠꯇ ꯑꯩꯈꯣꯏ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 12 ꯆꯠꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯋꯥꯏꯈꯣꯝꯃꯅꯤ ꯒꯔꯜꯁ ꯀꯣꯂꯦꯖꯇꯒꯤ ꯐꯥꯔꯤꯕ ꯃꯤꯁꯦ ꯄꯤꯌꯣꯟꯅꯦꯕ ꯁ꯭ꯀꯨꯜ ꯑꯃꯈꯛꯀꯤ ꯊꯧꯕꯥꯜꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯈꯛꯀꯤ ꯄꯤꯌꯣꯟꯅꯦꯕ ꯑꯗꯣ ꯄꯤꯌꯣꯟꯁꯤꯅ ꯄꯩꯈꯥ ꯆꯦꯜꯂꯝꯃꯤꯁꯤ ꯃꯥꯁꯤ ꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯕ ꯃꯤꯁꯨ ꯅꯠꯇꯦ ꯄ꯭ꯔꯥꯏꯚꯦꯠ ꯀꯃꯤꯇꯤꯗꯨꯅ ꯃꯥꯁꯤ ꯅꯣꯠꯁꯤ ꯃꯄꯥꯟꯗꯒꯤ ꯏꯔꯒ ꯃꯥꯅ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯔꯝꯕꯒꯤ ꯐꯥꯔꯤꯅꯦꯕ ꯁꯨꯃꯥꯏꯅꯁꯨ ꯄ꯭ꯔꯥꯏꯚꯦꯠ ꯀꯃꯤꯇꯤꯁꯤꯡꯗꯨꯅ ꯑꯔꯥꯟꯕ ꯃꯌꯥꯝ ꯑꯃ ꯃꯅꯨꯡꯗ ꯅꯣꯠ ꯄꯤꯁꯟꯕ ꯃꯥꯁ ꯀꯣꯄꯤꯡ ꯇꯧꯍꯟꯕ ꯆꯤꯇꯤꯡ ꯇꯧꯍꯟꯕ ꯃꯗꯨꯅ ꯌꯥꯔꯒꯗꯤ ꯑꯣꯖꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕꯗꯨꯒꯤ ꯃꯊꯛꯇ ꯗꯤ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯕꯒꯤ ꯃꯊꯛꯇ ꯍꯦꯟꯅ ꯀꯟꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯦꯅꯤ ꯃꯁꯤ ꯑꯩꯅ ꯈꯟꯖꯕꯗ ꯃꯁꯤ ꯂꯦꯖꯤꯁꯂꯦꯁꯟ ꯁꯦꯝꯃꯒ ꯖꯦꯜ ꯊꯝꯕ ꯌꯥꯕ ꯌꯦꯁ ꯃꯁꯤꯒꯤ ꯂꯦꯖꯤꯁꯂꯦꯁꯟ ꯐꯖꯕ ꯑꯃ ꯌꯥꯝꯅ ꯀꯟꯕ ꯑꯩꯈꯣꯏꯒꯤ ꯇꯧꯔꯤꯕ ꯀ꯭ꯔꯥꯏꯝꯁꯦ ꯑꯩꯈꯣꯏꯅ ꯈꯟꯖꯕ ꯃꯁꯤꯒꯤ ꯒ꯭ꯔꯦꯚꯤꯇꯤ ꯑꯣꯐ ꯀ꯭ꯔꯥꯏꯝꯁꯦ ꯌꯥꯝ ꯋꯥꯡꯉꯤ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯁꯤꯒꯤ ꯀ꯭ꯔꯥꯏꯝꯁꯦ ꯚꯥꯏꯑꯣꯂꯦꯠ ꯇꯧꯔꯛꯄ ꯃꯁꯤꯒꯤ ꯅꯣꯠ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯑꯟꯐꯤꯌꯔ ꯄ꯭ꯔꯦꯛꯇꯤꯁ ꯃꯌꯥꯝꯁꯤ ꯍꯦꯛ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯤ ꯃꯁꯤ ꯍꯧꯖꯤꯛ ꯇꯥꯃꯣꯅ ꯍꯥꯏꯕꯤꯕ ꯑꯗꯨꯃꯥꯏꯅ ꯊꯥ 3ꯒꯤ ꯅꯠꯇ꯭ꯔꯒ 2ꯒꯤ ꯅꯠꯇ꯭ꯔꯒ 5ꯒꯤ ꯏꯝꯄ꯭ꯔꯤꯖꯟꯃꯦꯟ ꯑꯃ ꯄꯤꯕ ꯑꯗꯨꯒ ꯃꯉꯣꯟꯗ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯃꯁꯤ ꯇꯧꯅꯕꯃꯛꯇ ꯑꯩꯈꯣꯏ ꯕꯣꯔꯗ ꯅꯠꯇ꯭ꯔꯒ ꯀꯥꯎꯟꯁꯤꯜ ꯈꯛꯇꯅ ꯏꯟꯊꯣꯛꯄ ꯅꯠꯇꯕ ꯁ꯭ꯇꯦꯠꯀꯤ ꯑꯣꯏꯕ ꯍꯧꯖꯤꯛ ꯍꯥꯏꯕꯤꯕ ꯑꯗꯨꯃꯥꯏꯅ ꯂꯦꯖꯤꯁꯂꯦꯁꯟ ꯑꯃ ꯁꯦꯝꯃꯀꯥꯟꯗ ꯆꯞ ꯆꯥꯕ ꯊꯕꯛꯇ ꯂꯧꯈꯠꯄ ꯑꯃ ꯃꯊꯧ ꯇꯥꯏ ꯈꯟꯖꯩ ꯌꯥꯝ ꯐꯔꯦ ꯑꯩꯈꯣꯏ ꯃꯦꯗꯥꯝ ꯀꯩꯅꯣꯗ ꯁꯨꯃꯇꯤ ꯑꯗꯨꯝ ꯂꯥꯛꯆꯒꯦ ꯄꯨꯝꯅꯃꯛ ꯊꯣꯛꯏꯕꯁꯦ ꯃꯁꯤꯒꯤ ꯕꯤꯍꯥꯏꯟꯗ ꯑꯩꯈꯣꯏ ꯄꯦꯔꯦꯟꯁꯀꯤ ꯈꯨꯠ ꯆꯥꯎꯅ ꯌꯥꯎꯏ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯒꯤ ꯑꯣꯏꯔꯣ ꯑꯩꯈꯣꯏꯁꯨ ꯑꯗꯨꯝ ꯁꯣꯁꯥꯏꯇꯤ ꯂꯩꯅ ꯎꯖꯩꯑꯕ ꯄꯦꯔꯦꯟ ꯂꯣꯏꯅꯃꯛ ꯅꯠꯇꯦ ꯄꯦꯔꯦꯟ ꯃꯌꯥꯝ ꯑꯃ ꯃꯆꯥꯁꯤꯡꯁꯤ ꯐꯍꯟꯕ ꯑꯇꯣꯞꯄ UPSC ꯊꯥꯒꯗꯧꯕ ꯃꯅꯤꯄꯨꯔꯒꯤ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯀꯣꯟꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯦꯛꯖꯥꯝꯁꯤꯗ ꯃꯥꯔꯛ ꯌꯥꯝ ꯐꯪꯗꯕ ꯋꯥ ꯅꯠꯇꯕꯗ ꯍꯩꯇ꯭ꯔꯗꯤ ꯌꯥꯗꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗ ꯊꯑꯣꯏꯅ ꯍꯣꯠꯅꯕ ꯄꯦꯔꯦꯟ ꯃꯌꯥꯝ ꯂꯩꯇꯕ ꯅꯠꯇꯦ ꯕꯠ ꯂꯥꯁꯂꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯎꯔꯤꯕ ꯄꯣꯠ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯆꯦꯜꯂꯤꯕ ꯑꯗꯒꯤ ꯀꯣꯏꯁꯟ ꯄꯦꯄꯔ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯂꯨꯄꯥ ꯂꯤꯁꯤꯡ ꯄꯤꯔꯒ ꯂꯩꯔꯒ ꯃꯆꯥꯁꯤꯡꯗ ꯁꯄ꯭ꯂꯥꯏ ꯇꯧꯅ ꯍꯣꯠꯅꯔꯤꯕ ꯄꯦꯔꯦꯟꯁꯤꯡ ꯃꯆꯥ ꯁꯦꯝꯕ ꯀꯗꯥꯏꯗꯅꯣ ꯐꯩꯕ ꯑꯃ ꯌꯥꯎꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯋꯥꯈꯜꯂꯣꯟꯁꯤꯗ ꯄꯦꯔꯦꯟ ꯑꯦꯖ ꯑ ꯒꯥꯔꯖꯤꯌꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯣꯏꯅ ꯃꯁꯤ ꯍꯥꯏꯐꯦꯠ ꯃꯌꯥꯝ ꯃꯤꯇꯤꯡ ꯇꯧꯔꯒ ꯈꯟꯅꯕꯗꯤ ꯆꯨꯝꯗ꯭ꯔꯥ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯣꯖꯥꯅ ꯊꯝꯕꯤꯔꯤꯁꯤ ꯃꯁꯤꯗꯩꯁꯤꯗ ꯄꯦꯔꯦꯟꯁꯁꯤꯡꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯅꯧ ꯑꯅꯧꯕ ꯇ꯭ꯔꯦꯟ ꯂꯥꯛꯄ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯗ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯄꯦꯔꯦꯟꯁꯁꯤꯡꯅ ꯃꯆꯥꯁꯤꯡꯁꯤ ꯌꯥꯝ ꯑꯔꯥꯟꯕ ꯃꯥꯏꯀꯩꯗ ꯄꯨꯗꯅ ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯖ ꯑꯦꯃꯥꯎꯟ ꯊꯥꯗꯔꯒ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯁꯝꯋꯥꯠ ꯁ꯭ꯀꯨꯜ ꯈꯔꯁꯤꯗ ꯆꯠꯇꯗꯅ ꯀꯅꯥꯒꯨꯝꯕ ꯑꯦꯖꯦꯟ ꯈꯔꯒꯤ ꯈꯨꯠꯊꯥꯡꯗ ꯄꯦꯔꯦꯟꯁꯅ ꯂꯥꯟꯅ ꯃꯤꯁꯒꯥꯏꯞ ꯇꯧꯕꯗꯒꯤ ꯄꯩꯈꯥ ꯊꯥꯕ ꯐꯪꯗꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯁꯨ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯄꯥꯡꯊꯣꯛꯏꯕ ꯀ꯭ꯂꯥꯁ 10 ꯑꯃꯗꯤ 12ꯒꯤ ꯄꯩꯈꯥꯗꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯀꯥꯡꯂꯣꯟꯁꯤꯗ ꯌꯥꯝꯅ ꯏꯁꯄꯤꯁꯦꯜ ꯀꯤꯌꯥꯔ ꯑꯃ ꯊꯝꯕꯒꯤ ꯃꯍꯨꯠꯇ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯑꯔꯥꯟꯕ ꯄꯥꯝꯕꯩ ꯁꯤꯖꯤꯟꯅꯕꯗꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯟꯕ ꯃꯗꯨꯅ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯀꯥꯡꯂꯣꯟꯁꯤꯗ ꯌꯥꯝ ꯆꯥꯎꯕ ꯀ꯭ꯔꯥꯏꯁꯤꯁ ꯑꯃ ꯊꯣꯛꯂꯛꯄ ꯑꯗꯨ ꯃꯁꯤꯒꯤ ꯏꯝꯄꯦꯛꯇꯨꯅ ꯉꯁꯥꯏꯒꯤ ꯕꯣꯔꯗ ꯀꯥꯎꯟꯁꯤꯜꯗꯁꯨ ꯑꯗꯨꯝ ꯆꯩꯊꯦꯡ ꯄꯤꯗꯕꯗꯤ ꯅꯠꯇꯦ ꯑꯗꯨꯒ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯁꯦꯟꯇꯔꯁꯤꯡꯁꯤꯗ ꯍꯥꯏꯗꯤ ꯃꯃꯥ ꯃꯄꯥꯁꯤꯡꯁꯤꯅ ꯃꯆꯥꯁꯤꯡꯁꯤ ꯂꯥꯟꯅ ꯂꯝꯖꯤꯡꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯐꯪꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯕꯣꯔꯗꯀꯤ ꯑꯣꯖꯥ ꯀꯟꯇ꯭ꯔꯣꯂꯔꯁꯨ ꯌꯥꯎꯕꯤꯔꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯟꯇꯔꯁꯤꯡꯁꯤꯗꯤ ꯀꯣꯃꯤꯇꯤꯅ ꯃꯥꯒꯤ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯁꯤꯡꯁꯤ ꯂꯥꯟꯅ ꯂꯝꯖꯤꯡꯉꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯁꯦ ꯃꯤꯅꯝꯕ ꯑꯃ ꯆꯥꯎꯅ ꯆꯤꯇꯤꯡ ꯇꯧꯔꯀꯥꯟꯗ ꯃꯥꯔꯛ ꯕꯦꯁꯤꯁꯇ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯅꯅꯕꯒꯤ ꯂꯝꯕꯤ ꯑꯃꯗ ꯑꯣꯟꯅ ꯃꯥꯔꯛ ꯋꯥꯡꯅ ꯐꯪꯍꯧꯔꯒꯗꯤ ꯇꯨꯡ ꯇꯥꯕ ꯄꯨꯟꯁꯤꯗ ꯊꯕꯛ ꯏꯪꯈꯥꯡ ꯐꯪꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯈꯛꯇꯁꯤꯅ ꯗ꯭ꯔꯥꯏꯕ ꯇꯧꯔꯒ ꯑꯩꯈꯣꯏ ꯆꯪ ꯂꯥꯎꯕ ꯁꯥꯇ꯭ꯔ ꯄꯨꯊꯣꯛꯄꯒꯤ ꯋꯥꯈꯜꯂꯣꯟꯗꯤ ꯇꯥꯗ꯭ꯔꯦꯕ ꯄꯦꯔꯦꯟꯁꯤꯡ ꯈꯔ ꯁꯤꯗ ꯂꯩꯁꯦ ꯌꯥꯝ ꯃꯤꯆꯪ ꯈꯥꯏ ꯅꯥꯏꯕ ꯃꯑꯣꯡꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝ ꯑꯃꯒꯤ ꯃꯃꯤ ꯇꯥꯍꯜꯂꯛꯄꯁꯤꯅ ꯍꯥꯏꯗꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯍꯩ ꯃꯁꯤꯡ ꯃꯄꯨꯡ ꯐꯥꯅ ꯇꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯀꯣꯃꯤꯇꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯟꯇꯔꯁꯤꯡꯁꯦ ꯃꯁꯤꯅ ꯃꯤꯁꯒꯥꯏꯞ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯣꯁꯥꯏꯇꯤꯁꯤꯗ ꯑꯔꯥꯟꯕ ꯃꯗꯨꯗꯩꯗꯨꯗ
दी ले रहे मधु कमाई तो ना पेरेंट कोई स्टूडेंट गार्जियन सिंह यावर कमाई सिम्टो का दगे कोई ब्रेक की मतुंग लाच सके ब्रेक की मतुंग है ना खाना तो इसे हो जिबाव तो रिपोर्ट से सिम्टोमेटिक ट्रीटमेंट है तारे चीटिंग तो होंदा ना होना पर लाइव पोती छात्र अमना कई दो बगी चीटिंग तो नहीं इवनो कई दो बगी 365 डेज की मनुंगा 220 प्लस डेज अखोई क्लासरूम दा फमगा लाइक तमगदु मतमदा तमद्रगा एग्जामिनेशन हॉल दा करी की चीटिंग तौनिंग बिनो हाइबो क्वेश्चन दो एड्रेस तोक जगे ब्रेक मतुंग दा स्टे विथ अस विल बी बैक इन अ शॉर्ट व्हाइल माना नुंतगी चारिब मरु मरांग याव चिंजाक सिंग सियंग मसिन हक्चांगी पांगल अमदि लिवर सोहन बतनतना पुक नाबा एसिडिटी चाब तुमदबन चिंबा क्या नारक दिया इमाना पिरक हक्चांग ngakthoknaba hidak lairisidi lipse namanaba singa nungtigi party sanga chadrabadi sukya magyadabra adumna khangdra male masina puknaba thinbagi awaba thohanba yai लिपसब नुंतगी चाबना एसिडिटी चाब तुमदबा खोंग हाबा यादबा फली अदुगा चाकसु लामले liver bu farabadi punsisu super hit oire वेलकम बैक मैं इंग्लिश से एजेंडा मणिपुर नि खनरी बिसिना हुजिक चथरिबा परीक्षा क्लास 12 अमसुंग 10 की परीक्षा सिदा चथरिबा चीटिंग की कनोसिनी एटमॉस्फेयर सिनी एम्बियंस सिनी अखोय हुजिक खनरी सि ब्रेक की मांगदा हेफेट अखोय सिचुएशन खरदी खनगरे बसैदा अखोयना मखा ताबा कैदोबगी नखोयना चीटिंग तो रिपोर्ट से एजुकेशन सिस्टम एज सच मणिपुर द ब्रेकडाउन अचोब म लेरब्रा से अंगम होय कन्न सिगिदा थबक तोरिबा एरिया नि अदु हंगदिगदा हुजिक हेफेट खंगनिंग से अंगम होजि फावदा अखोयगी हंदकी एग्जाम सिदा हंदकी एडिशन अनि सिदा छात्र कयामदी अखोय सिगी चीटिंग की सिदा फादना खोतना कनो तौरे फादबना यामिब्रा फाबना यामद्रिब्रा क्या भौदी ले रिकॉर्ड नोगी रिकॉर्ड तौबद रेकॉर्ड से होजिक कोइना लेजबदा कोई काउंसिल अमा बोर्ड के नि थारगा छात्र कोई डायरेक्ट कोई रेड हैंडेड दा फाबा नोट तोमी फाबे छात्र कोई 50 की मतक लेरे अदुबो मसी नतबा कोई की एग्जामिनेशन की सिस्टम मानदबा समना कोई साइ हाइजखिबा 2002 की ममांग साइ सि लेरमबा कोई की खोंगमान चेनबगी हैनबी हाइतारे मासोइना खोंगमान चेलाबनिना अरानबा तौरिसी जगादुदा लेरिबा सेंटरदु लेरिबा कुदिमक कोइना खोंगमान चेलेन लौदुइने कुदमैन हुजिक हाइरोके सेंटर दा हाइजखिबसी कोई नोट से सेम कांदा नोट से मतुमुइना तासलगा कोई नुंगुम अरुम पोट अमदे कोई तौरकान क्लास मनुंग लंगसलिने अदि क्लासरूम जिदा अनौथोराइज ओइ मी म्याम संगलकान नत्रगा जगा जिदा कोई नोट से सेम नोट सेमदोब नोट से पाइन कोइन फारिने सो मन मसुम मयाम अमा कोई मसिंगदो एक्यूरेट हाइद्रगसु सुमाइना कोई पाक्तंगना तोबो सेंटर खरदा लेरे लौवे सी जस्ट टिप ऑफ द आइसबर्ग ने हाइनिंग मिनर हाइदि सी अखोगी ओजाना फाहौरबा कइनोदुनी फादबा वाउरी वाउरी तौरगा थादोखि म्याम याउरिमनेबा ओजागी ऑफिशियल लेकोतदि क्या लेबिदिगे बोसेंगी वइना फर्स्ट डे दा ओइ फ्लड सलिव फ्लाइंग स्क्वाड मा तांथोक मुंत्रगसु अहानबगी वार्निंग होइना मोइदा 10 मिनट्स अदगी 15 मिनट्स थंबा खरा केस अमनि यावी अदुगा तांथोखिबो होइना दे सौमुंग सेंटर दा कैंडिडेट अमखक सेकेंड डे साइंस ओपन में तांथोखरे अदुगा छात्र अहुम अमना कांगला कांगपुपी अमसु मोडबुंगदगी छात्र अहुम खना महुत सिलमदगी अखोइन तांथोखिबो लई ओके बहुत सिलंबा जी impersonation तौरंबा कैंडिडेट अमगी ममिंगदा मोइना हाय फोटो सानबनी खंदे नत्रगना कलियुमा हाइलकंदा मदु अखोइना पैगा थानु होनरंबा मसिगी चेकिंग जी अखोगी ओजासिंग तारिबा इन्विजिलेटर मैम जिना फाबा ngam जाला कइना मसी इन्वेस्टर्सिंगदी तसिंगबदी इन्वेस्टर्सिंगदी या थोइना मसी उरगसु अखोई इम्फाल मनुंगदगी यामना चेक तौरगा दम अखोइना थेंगना मयाम तांतोबो यावरे अदु फरेस अखोइना प्राइवेटली पर्टिकुलरली हिल की डिस्ट्रिक्ट तदी अखोइना ओजासिंगसु खंगदी खंगमगसु मोय क्या थोइने कम तौदबा हाइदि मोयदा पुजन सेंगदबनि खंगदे अमनि खंगदे अदना अखोइ फ्लाइंग स्क्वाड ना मसिदी फोटो सि मानद्रेने माय एम काट सिगेट इन सिगा माना थारिबि सिगा हादु इंक्वायरी म तौरगा मदवाइ तांदोकपसि याम तोयन थोइ मरु इन संदेल डिस्ट्रिक्ट लास्ट ईयर दा क्वाइटकी मैक्सिमम impersonation मोड से अखोइना 10 स्टूडेंट 10 किंदे हेना कन दौगी अदगी अखोइना साइकिल्स मतम अमददी याम तरोमी अदुबु लास्ट ईयर द मोइगी लमदमदुगी अखोइना स्टूडेंट्स ऑर्गेनाइजेशन अदगी मोइगी दा अखोइगी यूथ ऑर्गेनाइजेशन मयाम न मतेंग पांगन मोइ याम लाइन आइडेंटिफाई तौबो याबनिना मोइ मतेंग पांगदी याम लाइन रेक्टिफाई तौबो ngami नत्रगदी मोइगी इन्वर्टर्स इंजी कीबिननि खंगदे नत्रगना कनो तौबुनि ने मसिगी एमाउंट थाब मतंग जे मोइना क्या थोइना चेक तौबो जि ngomdaba ओके अदो हौजिक लाइब पोती हौजिकी अखोई बोसेमना कोसेमना देसामना लखलिबा पोट मयाम पुनमक्सी अखोई सिम्टोम ट्रीटमेंट नि हाइतारे
ꯁꯤꯝꯇꯣꯝ ꯇ꯭ꯔꯤꯠꯃꯦꯟꯅꯦꯗꯤ ꯁꯥꯇ꯭ꯔꯁꯤ ꯍꯧꯖꯤꯛꯀꯤ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯆꯨꯞꯄ ꯂꯥꯏꯔꯤꯛ ꯇꯝꯃꯨꯗ꯭ꯔ ꯃꯇꯨꯡ ꯄꯩꯈꯥ ꯊꯥꯕ ꯂꯥꯛꯀꯥꯟꯁꯤꯗ ꯄꯩꯈꯥꯁꯦ ꯅꯝꯐꯨꯗ ꯄꯥꯁ ꯇꯧꯅꯅꯕ ꯑꯩꯈꯣꯏ ꯊꯤꯡꯕꯅꯦꯕ ꯁꯤꯅꯗꯤ ꯂꯥꯏꯔꯤꯛꯇꯤ ꯍꯩꯔꯛꯀꯗꯧꯕꯗꯤ ꯅꯠꯇꯦꯕ somewhere something is wrong ꯅꯦꯕ ꯑꯩꯈꯣꯏ ꯃꯦꯗꯥꯝꯗꯒꯤ ꯍꯦꯛꯇ ꯍꯧꯔꯒ ꯄꯦꯔꯦꯟꯁꯁꯤꯡꯅ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁꯤꯁꯇꯦꯝꯁꯤꯗ ꯃꯆꯥꯁꯤꯡꯗ ꯄꯥꯝꯃꯤꯕ ꯀꯩꯅꯣꯁꯦ ꯃꯁꯤ ꯌꯥꯝ ꯐꯖꯅ ꯄꯩꯔꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯩ ꯋꯥꯈꯜꯂꯣꯟꯗꯗꯤ ꯍꯧꯖꯤꯛ ꯃꯥꯔꯛꯇ ꯕꯦꯁꯤꯁ ꯑꯣꯏꯅ ꯆꯠꯂꯤꯁꯦ ꯃꯁꯤ ꯀꯔꯤ ꯇꯧꯕ ꯌꯥꯏ ꯒꯥꯔꯖꯤꯌꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃ ꯐꯣꯝ ꯇꯧꯔꯕꯅꯤꯅ ꯒꯥꯔꯖꯤꯌꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯁꯦ ꯁꯝꯇꯥꯏꯝ ꯑꯩꯈꯣꯏꯅ ꯎ ꯀꯥꯟꯗ ꯐꯤ ꯍꯦꯟꯀꯠꯂꯦ ꯍꯥꯏꯒꯨꯝꯕ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯝ ꯇꯧꯋꯦ ꯍꯥꯏꯒꯨꯝꯕꯗ ꯑꯗꯨꯒꯨꯝꯕ ꯀꯥꯟꯗ ꯀꯟꯗꯧ ꯇꯧꯋꯦꯕ ꯕꯠ ꯑꯦꯖꯨꯀꯦꯁꯟ ꯑꯦꯁ ꯁꯆ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡꯁꯤꯗ ꯄꯤꯌꯨ ꯍꯥꯏꯕꯒꯤ ꯁꯤꯗ ꯑꯩꯈꯣꯏ ꯏꯇꯧ ꯇꯧꯗꯕ ꯃꯥꯟꯗꯧ ꯇꯧꯕ ꯑꯗꯣ ꯀꯔꯤ ꯀꯔꯤ ꯂꯥꯏꯟ ꯑꯞ ꯂꯩ ꯑꯩꯈꯣꯏ ꯑꯦꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯦ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯅꯕꯒꯤ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤ ꯃꯃꯥ ꯃꯄꯥ ꯄꯦꯔꯦꯟ ꯑꯣꯏꯕꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒꯤꯞ ꯑꯦꯟ ꯇꯦꯛꯇ ꯑꯗꯣꯝꯗꯅ ꯍꯦꯟꯅ ꯅꯛꯅ ꯆꯠꯈꯤꯕ ꯑꯗꯨꯒ ꯒꯥꯔꯖꯤꯌꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯁꯨ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯝꯅ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯌꯥꯝ ꯄꯤꯖꯩ ꯑꯩꯈꯣꯏ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯦꯡꯒꯜꯁꯤꯡꯗ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯤꯜ ꯑꯦꯔꯤꯌꯥꯗ ꯑꯩꯈꯣꯏ ꯍꯤꯜ ꯑꯦꯔꯤꯌꯥꯗꯇ ꯅꯠꯇꯅ ꯚꯦꯂꯤ ꯑꯦꯔꯤꯌꯥꯗꯁꯨ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯔꯦꯁꯅꯦꯁꯟꯒꯤ ꯄꯣꯠꯁꯤ ꯃꯃꯥ ꯃꯄꯥꯅꯐꯥꯎꯗ ꯄꯩꯁꯥ ꯄꯤꯔꯒ ꯍꯦꯛ ꯇꯧꯍꯟꯕ ꯑꯗꯨꯃꯛꯄꯨ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃꯅꯦꯅ ꯄꯥꯛꯁꯟꯅ ꯂꯣꯏꯅꯃꯛ ꯆꯨꯝꯊꯣꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯤ ꯐꯪꯗꯕ ꯍꯥꯏꯕꯗꯤ ꯃꯗꯨꯒꯤ ꯄꯣꯠꯇꯨ ꯇꯧꯒꯅꯤ ꯍꯥꯏꯕ ꯇꯥꯛꯑꯝꯕ ꯍꯥꯟꯅ ꯇꯥꯛꯑꯝꯗꯕ ꯑꯦꯛꯁꯤꯗꯦꯟ ꯑꯣꯏꯅ ꯊꯦꯡꯅꯕ ꯄꯣꯠ ꯑꯃ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒ ꯃꯁꯤ ꯃꯨꯠꯊꯠꯄ ꯍꯥꯏꯕꯁꯤ ꯁꯤꯁꯇꯦꯝ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏꯅ ꯃꯁꯤ ꯕꯥꯎꯟ ꯇꯧꯔꯒ ꯆꯠꯇ꯭ꯔꯒꯗꯤ ꯃꯁꯤꯒꯤ ꯄꯣꯠꯁꯤ ꯊꯤꯡꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝ ꯑꯔꯨꯕ ꯄꯣꯠ ꯑꯃ ꯑꯣꯏꯕ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯟꯗꯛ 2002ꯗꯒꯤ ꯑꯩꯈꯣꯏ ꯑꯟꯐꯤꯌꯔ ꯃꯤꯟꯁꯀꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯏꯕ ꯍꯦꯟꯒꯠꯂꯛꯏꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯒꯥꯔꯖꯤꯌꯟ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯎꯖꯕ ꯃꯤꯠꯌꯦꯡ ꯑꯅꯤꯈꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯜ ꯂꯣꯝꯗ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ CCAꯒꯤ ꯏꯟꯇꯔꯅꯦꯜ ꯃꯥꯔꯛ 20 ꯃꯥꯔꯛꯁꯦ ꯀꯛꯈꯤꯕ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯁꯤꯇꯤꯡ ꯇꯧꯅꯤꯡꯕꯒꯤ ꯑꯟꯐꯤꯌꯔ ꯃꯤꯟꯁ ꯇꯧꯅꯤꯡꯕꯒꯤ ꯄꯥꯝꯕꯩ ꯑꯃ ꯊꯤꯔꯛꯄ ꯑꯗꯨꯒ ꯁꯦꯀꯦꯟ ꯊꯤꯡ ꯑꯩꯈꯣꯏꯒꯤ ꯃꯥꯔꯛ ꯕꯦꯁꯤꯁꯇ ꯊꯕꯛ ꯈꯜꯂꯛꯄꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯁꯨ ꯑꯟꯐꯤꯌꯔ ꯃꯤꯟꯁ ꯇꯧꯕꯒꯤ ꯆꯥꯡꯁꯦ ꯌꯥꯝ ꯋꯥꯡꯉꯛꯄ ꯑꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯑꯉꯥꯡ ꯈꯛꯅ ꯇꯧꯔꯕ꯭ꯔꯥ ꯍꯥꯏꯕꯗꯤ ꯑꯉꯥꯡꯗꯤ ꯏꯌꯥꯎ ꯌꯥꯎꯗꯕ ꯉꯁꯥꯏꯒꯤ ꯄꯩꯈꯥ ꯊꯥꯒꯗꯧꯔꯤꯕ ꯑꯦꯛꯖꯥꯝ ꯊꯥꯒꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯗꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯟꯗꯅ ꯃꯁꯤꯒꯤ ꯑꯟꯐꯤꯌꯔ ꯃꯤꯟꯁꯁꯤ ꯇꯧꯅꯅꯕꯒꯤ ꯃꯆꯥꯛ ꯑꯃ ꯑꯣꯏꯍꯟꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯛꯏꯗꯤ ꯃꯁꯤꯒꯤ ꯒ꯭ꯔꯥꯁꯔꯨꯠꯁꯤ ꯀꯔꯝꯍꯥꯏꯅ ꯊꯤꯡꯒꯗꯒꯦ ꯍꯥꯏꯕ ꯄꯣꯠꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯛꯁꯟꯅ ꯑꯦꯋꯦꯌꯔꯅꯦꯁ ꯄꯤꯕ ꯑꯃ ꯑꯗꯨꯒ ꯀꯥꯎꯟꯁꯤꯜ ꯑꯃꯗꯤ ꯕꯣꯔꯗꯅꯁꯨ ꯑꯩꯈꯣꯏ ꯑꯉꯥꯡ ꯄꯩꯈꯥ ꯊꯥꯕ ꯃꯇꯝꯗꯃꯛ ꯆꯦꯛꯁꯤꯟꯕ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯤꯕꯒꯤ ꯃꯇꯝꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯑꯦꯀꯥꯗꯃꯤꯀꯦꯜꯂꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯣꯏꯁꯅꯨ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯁꯤ ꯕꯣꯔꯗꯀꯤ ꯃꯈꯥꯗ ꯔꯦꯀꯣꯅꯦꯁꯟ ꯄꯤꯔꯒ ꯑꯦꯐꯤꯂꯦꯠ ꯄꯤꯔꯒ ꯇꯧꯔꯒ ꯂꯩꯕ ꯁ꯭ꯀꯨꯜꯁꯤꯡ ꯑꯣꯏꯕꯅꯤꯅ ꯀꯥꯎꯟꯁꯤꯜꯅꯁꯨ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯟꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕꯣꯁꯦꯝꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯊꯝꯕꯤꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯤꯕꯒꯤ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯀꯥꯡꯂꯣꯟꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯏꯁꯇ꯭ꯔꯤꯛꯂꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡ ꯐꯔꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯒꯚꯔꯟꯃꯦꯟꯠ ꯁ꯭ꯀꯨꯜ ꯐꯠꯇ꯭ꯔꯦ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯐꯔꯦ ꯍꯥꯏꯔꯤꯕ ꯂꯥꯏꯟꯁꯤꯗ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯌꯦꯡꯉꯒꯁꯨ ꯉꯁꯥꯏꯒꯤ ꯁ꯭ꯀꯨꯂꯤꯡꯗ ꯂꯥꯏꯔꯤꯛ ꯇꯝꯕꯤꯔꯤꯕ꯭ꯔꯥ ꯇꯝꯕꯤꯗꯕ꯭ꯔꯥ ꯍꯥꯏꯕ ꯃꯦꯟꯃꯥꯟ ꯇꯥꯗꯕ ꯑꯍꯤꯡꯗꯒꯤ ꯍꯧꯒꯠꯂꯒ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯇꯨꯏꯁꯟ ꯊꯤꯟꯕꯒꯤ ꯀꯜꯆꯔ ꯑꯃ ꯑꯩꯈꯣꯏ ꯐꯦꯁꯟ ꯑꯃꯒꯨꯝꯅ ꯂꯥꯛꯏꯁꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯑꯩꯈꯣꯏꯅ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯌꯥꯝ ꯀꯨꯞꯅ ꯌꯦꯡꯉꯒ ꯎꯕ ꯃꯤꯠꯌꯦꯡꯗꯗꯤ ꯃꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯁꯤꯡꯗ ꯊꯣꯏꯗꯣꯛꯅ ꯂꯥꯏꯔꯤꯛ ꯇꯝꯕꯤꯗꯦ ꯍꯥꯏꯕꯒꯤ ꯃꯃꯤ ꯑꯃ ꯆꯥꯎꯅ ꯎꯕ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯕꯣꯔꯗꯀꯤ ꯑꯣꯖꯥ ꯀꯟꯇ꯭ꯔꯣꯂꯔꯁꯨ ꯐꯝꯕꯤꯔꯤ ꯑꯗꯨꯒ ꯉꯁꯤ ꯏꯝꯄꯦꯛ ꯇꯤꯚꯤ ꯅꯩꯅꯕꯁꯤꯗ ꯇꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯥꯎꯟꯁꯤꯜꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯌꯥꯝ ꯈꯔꯒ ꯍꯦꯟꯅ ꯀꯨꯞꯅ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣই ꯄꯩꯈꯥ ꯃꯇꯝꯗ ꯀꯦꯃꯦꯔꯥ ꯈꯤꯟꯕ ꯑꯩꯈꯣꯏꯒꯤ ꯀꯦꯃꯦꯔꯥ ꯈꯤꯟꯕ ꯁꯦꯟꯇꯔ 53ꯗ ꯈꯤꯜꯂꯦ ꯃꯁꯤ ꯌꯥꯝ ꯑꯐꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯃꯁꯤ ꯃꯦꯁꯦꯖ ꯑꯃ ꯄꯤꯕꯅꯦꯅ ꯈꯟꯖꯩ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯃꯊꯪꯒꯤ ꯅꯦꯛꯁ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯡꯊꯣꯔꯛꯀꯗꯧꯔꯤꯕ ꯄꯔꯤꯈꯥꯁꯤꯗ ꯍꯟꯗꯛꯀꯤ ꯄꯔꯤꯈꯥꯁꯤꯗꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯌꯥꯝ ꯆꯦꯛꯁꯤꯜꯂꯦ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯃ ꯐꯥꯎꯍꯜꯂꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯁꯤꯗ ꯃꯍꯩ ꯃꯁꯤꯡ ꯑꯐꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯒꯤ ꯀꯥꯡꯂꯣꯟ ꯑꯃ ꯂꯩꯔꯛꯅꯕꯒꯤ ꯈꯣꯡꯊꯥꯡ ꯑꯃꯅꯦꯅꯗꯤ ꯂꯧꯏ ꯑꯗꯨꯃꯛꯄꯨ ꯃꯁꯤꯗꯩꯁꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯛ ꯑꯣꯏꯗꯕ ꯈꯔ ꯎꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈꯪꯇꯣꯛ ꯍꯦꯛ ꯇꯧꯁꯟꯕ ꯃꯁꯤꯅ ꯍꯦꯟꯅ ꯆꯥꯎꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯍꯦꯛ ꯑꯣꯏꯍꯟꯕ ꯍꯥꯏꯗꯤ ꯄ꯭ꯔꯃꯥꯟ ꯑꯣꯏꯅ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯕꯤꯔꯪꯒꯨ ꯀꯣꯂꯦꯖꯇꯒ ꯀꯦꯃꯦꯔꯥ ꯊꯨꯒꯥꯏꯔꯤꯁꯦ ꯃꯁꯤ ꯊꯨꯒꯥꯏꯕ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯗꯤ ꯃꯁꯤ ꯀꯥꯎꯟꯁꯤꯜꯅ ꯏꯟꯚꯥꯏꯠ ꯇꯧꯕꯅꯦꯅ ꯑꯩꯈꯣꯏ ꯃꯣꯠꯇꯗꯤ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯥꯏꯗꯤ ꯊꯨꯒꯥꯏꯔꯛꯏꯕ ꯀꯦꯃꯦꯔꯥꯁꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯏꯌꯦꯜ ꯑꯣꯏꯅ ꯍꯥꯏꯗꯤ ꯀ꯭ꯂꯥꯁ 12ꯒꯤ ꯄꯩꯈꯥ ꯊꯥꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯀꯥꯎꯟꯁꯤꯜꯅ ꯇ꯭ꯔꯥꯏꯌꯦꯜ ꯑꯃ ꯆꯠꯊꯕꯗꯧꯅ ꯁꯦꯟꯇꯔ 19 ꯈꯛꯇ ꯀꯦꯃꯦꯔꯥ ꯈꯤꯜꯂꯨꯕꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯃ ꯑꯣꯏꯔꯀꯥꯟꯗ ꯄꯩꯈꯥ ꯊꯥꯒꯗꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯍꯥꯏꯄꯔꯇꯦꯟꯁꯟ ꯂꯩꯍꯟꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯣꯏ ꯏꯟꯇꯦꯟꯁꯅꯦꯜꯂꯤ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯈꯤꯕ ꯊꯧꯗꯣꯛ ꯑꯃꯅꯤ ꯍꯥꯏꯄꯔꯇꯦꯟꯁꯟ ꯂꯩꯕ ꯏꯆꯦꯜꯁꯤ
लाइक फजन तौतागदी कैमरा खिनगेरा खिनलोइरा मोय केम खनदी थोकते लाइक तौदबगी ममीजिने तौदबदो ngसाइगी लाइक फजन तंबीदबा अंगांग लाइक फजन पादबा अदि मामा मपाना सु ngसाइगी अंगांग सि ट्यूशन लोमदन हेन पुंग चंगछंबा अदि ngसाइगी अहिंगदगी हौगलगा मागी मसा दु ट्यूशन थिनबगी महुता मयुमदा फजन ब्रेकफास्ट तहलगा मामा मपादोन लाइक तो तापना बुहेन हाइगदरा खाले ओजा अखोय वाखल दखवा अदु फते हाइरगजु सि मैम से दुम चनलेबिना अदो हुजिकी मैडम ना हाइबिगी बदा अखोयगी पेरेंट्सिंग असि सिदा खुमांग चौसल इजी करिगिनोदा मार्क बेस तौरगा अखोयगी रिक्रूटमेंट लापा सी रिपोर्ट अदगी अखोयगी मैट्रिक द पास तौरो अखोयगी थौक मचा मा हाप यानी हेबगी जॉब ओरिएंटेशन सिगा अखोयगी एकेडमिक पास तौबगा मार्क वांगबसिगा मरी लेसिना कोसे स्वाइजिदा अंगंबा करिनो नो एज अ स्टूडेंट कइनो इन उरिसे गवर्नमेंट ना स्वाइना मार्क द बेसिस तौरगा लोगनी हाबे पोर्ट से मसी क्या सौगनियाय वे कोई आहार बहुजब मियंगसी कोई अनफेयर मिनसिनाबा नोट तौबा मसीगा सोसाइटी की अनि की डेवलपमेंटल प्रोसेस सोसाइटी की लेबा एजुकेशन सिस्टम अनि सिगा करी मरी लेना के हाबिसने कोई आहार बहुजब तो सिगिबसे नोट तौरगा पास तौरखिबा नोट तौरगा फर्स्ट क्लास फंखिबा अदुगुंबा महिरोइदुना ओजा ओइरकान माने पिरकदबा कुनाइदे पिरकदब एजुकेशन सिगी इंपैक्ट सि करी ओइबा यागे हाबिसने मरम अदुमंग ने कोई ममांग तकता नोट तौरगा ओजा ओइरखिबा अदु घोरा लनादा पास तौरखिबा मियोइदुना ओजा ओइरकांदा जेनरेशन अमदि मांगदौरि सिनेबा ख्वाइदगी एकोगी खुनाइदा लाइबा वांग जाइजबा तारे मरम अदुमंग सो एकोइना अहानबा छात्रगी लुप अमना थोक्चक मतमदा अहानबा एकोगी पांदमजे सुमाइना एकोगी नोट थिंग बाइबसे एकोगी ओइबा ख्वाइदगी अमत ngairo objective oikibane एकोगी मनुंग चना ख्वाइदगी तौबदो थबकसिंग मनुंग चना मरम अदुना हौजि खरका लापथोंनरे खरका कोऑपरेशन पिरे खरका मियाम की ओइबा कॉन्शियसनेस की लेवल अमदा एकोई नोट तौबसे फते हेबी के नोमदि लाखरे हैतारे हौजि तमोई क्वेश्चन एगी लाइक तंबीद्रिंगेगी नोट ती थिंगबदि सुंग मोइदोनि यस यस अदा तमोई क्वेश्चन जम लाक्चनिंगि करी दोबगी आंगांगसिना नोट तौनिंगी नो अदुगा नोट तौबसिगी पास तौखिबसिगा मसिगी एकेडमिक स्कोर सिगा हयेंग मागे थबक तौबगा अनि सिगी मरी करी मरी लेनगे हेबदुने मरन हौजिक लाइब पोटे एकोगे मार्क ओरिएंटेड एजुकेशन सिस्टम अमला आनबसिना कदाय फबो खुनाइदा का हेलके हेबदुने इवन हौजिक कनो लौगदोरे एसएससी मखर ओजा मैम लौगदोरे कई करी मरम की दम खुनाइ सेंगदोरिबा ह्यूमन इंजीनियर ओगदोरिबा ओजा मैम लौ मतमदा एकोगी मार्क त लौदुसि करिनो एकेडमिक स्कोर ना मागी पर्सनालिटी लेवल मार्क तुदा यामना थाजबा याबा अहोई मार्क फंगिबदुमा properly educated ni habagi takpa ahui mark ama hoi targadi ya ya yes domain adu hoi dabani na adu da basis werga lobusina maram werga ahoi oja ju patre aduga makha ta ba satra sing ju mark amdo na basis pire sine chume maram aduna class 10 amadi 12 ta ekoi chhatra mayam ama mamang chahida board ta chhatra lising mari manga hena lana paika tharambagi lana registration torom be chwa thom laigri si line pass tongning ba mark मैम फंगनिंगबा सीबीएसई अमदी एनआईओएस ता पैखा पास तौनिंगबा फर्स्ट क्लास फंगनिंगबा स्वाइसिदगी लाखिबा क्वेश्चन ने करी दोबगी मणिपुर 2004 दगी एनआईओएस मथक्रिनो मसा सुंगाव यावदना सेंटर सुंग चतना लुपा लिसिंग कुनद्रा पेर गाना फर्स्ट क्लास फंगबा याबा दुंबा एग्जामिनेशन सिस्टम ने अदुंबा सिस्टम दा सीबीएसई सेंटर खरदा तौरे चिंगी एरिया खरदा चले मार्क मैम पुला आनी सर्टिफिकेट पुला आनी मधु सर्टिफिकेट तो क्लास 10 अमदि 12 ते पिसलनी मधु की एकेडमिक स्कोर होलप कांददी इवन बीएड की सर्टिफिकेट को जी लैबे यारे डिप्लोमा की एकोगी एलिमेंटरी की लैबे यारे अदु इतदी अदुगो फेक डॉक्यूमेंट मैम अमद हापचलगा ओजा ओहनगिबा तारगदी मधुना जेनरेशन अमद पेरकदो कुडोन इंपैक्ट से मसिन होय सुनाइ जे मांग बनतन लेते मरन दन एखोना पामजबसी होजिकी तामोय वंगदो लाक्सर कांदा ओजा खनबगी नत्रनु तोबगी सिस्टम से मसी मार्क ओरिएंटेड एजुकेशन सिस्टम नतबा मार्क नत्रगसु मपुंग फाबा मसिकी की वैल्यू बेस्ड एजुकेशन पीब ngamba dumba anu makal gi एजुकेशन सिस्टम अमा लहला कांदा द कोई की खितंग अनफेयर मींस की कैनो साइदा कोई ओजा कनो दा अंत लाक्सि जाति केंदा ओजा जे कोई लौग्र मतुंगदा हौजिकी समहाउ तौदना मार्क बेस तौन खंदे कंटिन्यूअस ओइना ओजा सिंग जी अखोई परमानेंट नतबा हाइ तारे को ओजा सिंग जी चाही अनि खंदे अहुम खंदे मोजे रीटेस्ट तौरगा मदुगी पास तौब ngam ओजा हाइगिदो ह्यूमन इंजीनियर हाइबने ह्यूमन इंजीनियर है बोदी इंजीनियर इज नेक्स्ट वर्क मतमदा पूरा सोसाइटी सोइदोरिने अदो हौजिकती मतम जगह इनिया एज कैनो एग्जामिनेशन कंट्रोलर अमगी मियेंग नतबदा एज अ पेरेंट अमा होइना एज अ सोसाइटी से लेबा मोइना ओजा सिंग ngasi एखोइ मामनो खंनो गातनी ओजा ओइरोइदबा मी म्याम ओजा ओइ लेबिन ममोइना ओजा के सिनफम जे ख्वाइदगी रेस्पेक्टेड ओइगदबो सिनफम ओइदारगा जो ngasi दी ओजा के सिनफम जे रेस्पेक्टेड ओइदबा सिनफम ओइखलैयाबा
मसी गवर्नमेंट की साइड की करो लेवल दगी ओजासिंग सिगी कंटिन्यूअस अखोगी री इवैल्यूएशन सिस्टम अमा तौरगा मधु पास तौरबा हंदा अखोगी टेट काना ऑल इंडिया वेना तौहनगिबु दुमाइना अखोगी मधुमाइना एग्जामिनेशन तौहलगा तौ अखोगी कंटिन्यूअस दा मोइजे अपग्रेड तौबो चुमब्रा हौजिकसे याम असुम वाखुमने मरमदे अखोइना इवन हायर स्टडी की लेवल द यंगसे अखोई रिफ्रेशर कोर्स काइना मरवइना एसिस्टेंट प्रोफेसर एसोसिएट प्रोफेसर बौत मोय अदु याउद्रगदि मदुगी प्रमोशन नत्रगना मागी कनो बौत इंक्रीमेंट के काबा यादब लई अदु लाइट दुमाइन तौना अखोइगिसु ओरिएंटेशन कोर्स से खरा अनोवस करिकुलम लाबो तमदा अखोइना मरमदा अखोइना सरकारी साइट की इवन बोर्ड की अदुम तौबो यावी अदुगा पक्तंगना अखोइना मदुगी ए मासी क्राइ फाउट मागी नॉलेज सी हौजिकी होंगइबा ट्रेन सिगा याम सानरिगे हाइन मदुगी असेसमेंट नमदि अखोइना हौजिबोडी सरकारी साइट की इवन बोर्ड की अखोइना बोर्ड की अखोइना सुमने करिकुलम सेम्बा अदुगी कनोगुमबदनी अदुगा मदुमबसि खरा अखोइन तौबो याम दरकार ओइन खाली मलमदि ओजासी हानि खंजलुरे मलमदि लाइसी पापादबा होंगइबा कनो सिंगसे हौजिति हुजि हाइदंग मथमगिदो बीएड फाउबा बीएड सर्टिफिकेट लेइरगा हौजि बीएड कंपलसरी नि हाइरि बट बीएड कंपलसरी हाइजि लेइरगा पोरको बीएड टू दी क्लासरूम ट्रांजैक्शन ददी सुंया यारोइदो अदुना मसी मदुदा अखोइना क्लियर तौबो ngamdaba सिंगसे अखोइना मागी अखोइ वॉलंटरी करी त्यामिन स्कीम गसे अखोइ वॉलंटरी त्यामिन लौथोकदो थबलते लौथोकदो अदुम लौथोकपा और नतर मागी फेस अखोइना इंक्रीमेंट का हंदबा सुबो वेरगदि अखोइना गवर्नमेंट की साइट के अदगी अखोइना मुसु प्राइवेट स्कूल से होय अमरोमदा मोगी एम्प्लॉयमेंट जनरेशन की दमुतदी स्कूल खरना मा लिंखलकपसिदा खरबदि पि हाइबो ओजासी यामना सिपली आइबदि अखोइना पैसा यामना खरा मखै अरिबो ओजासिंगसु कई दौगेदा ए मतम खलरगा मोगी करी तोथोलकांदा अतोपा अनौबा थबक फंग मयाम लौगनी कायना प्राइवेट की लैरिबा अखोगी सलाइरिबा अखोगी फाउंडर नत्रगना मदुगी एडमिनिस्ट्रेटर न मदुमबगी फिलोसॉफी की दुम चथाबा दुम प्रैक्टिस की मुसा दुम थेंगनै ना ओजा ओइना संबिरगदि यामना ngang gi damta dedicate oina adagi sul salairiba magi एडमिनिस्ट्रेटर सु फजना ओजा दुगी मागी मदिक चाबा मागी कमेंसुरेट मागी पे पीबीबा अदुम बसी हम ओजा स्किल लेबो ओजा लौबा अदुगा पे फजना पीबीरगदि अदुदगी हौरकने हैबा अदुबु अदु मयाम जे तोक्तारगसु मैडम कनोदा अंत लाक्सगे कोई रिक्रूटमेंट सिस्टम हैगद्रा सरकारना थबक लौबो मतमसिदा सिगी सिस्टम से सेंद्रिंगैदी अखोइ एग्जामिनेशन से चुमथोकपो यारोय करी खली सिस्टम सिमा फजना अखोइगी क्लीन ओइना लेट्रिबोदी अखोइ मणिपुरदि याम वानी मणिपुरसिदि याम साथीबा लमने अखोइ मणिपुरगी वाफम नाथैरकांदा मपान लमगी यूनिवर्सिटी अखोइ फेक यूनिवर्सिटी की अखोइ ngसाय ओजे अंगमना हागिबदो फेक यूनिवर्सिटी की मीगी बेट की सर्टिफिकेट फोटो पुथोगा अदुगुम्बागी थाक फोटो मिनम्बा ngamba हाइतारे हौजे सोसाइटी सिदा लैरिबा मीसिंगसे ngसाइगी अखोइगी लौ उरम्बा मी अमनासु चेक सुरम्बा मी अमनासु अखोइ अंगांग बेखा थानबगी सेलगा ओजागी सिंफमदा हेक अखोइ ट्रीट तौरपा अदि मासी ओजा अमा ओइबगी थाक लेबरा लेतबरा काइसे अखोइ सोसाइटीदा लैरिबा पेरेंट्स सिंगसिनासु याम ज्ञान तादबा अदि मीगी मागी मी अमगी मॉडलिटी मागी काइनोगसि कैमति येंबजा नते अदुना ख्वाइदगी हेना साथीबा मणिपुरगी लमदमसिदादि अखोइना एजुकेशन क्वालिटी एजुकेशन पुरकपानो ओजा मयाम लावरगसुको मसि पुतो माइ पाक्ते अदगी अमरोमदा अखोइना खितंग एग्जाम हौजि जाथारिबे एग्जाम सिदा येंगगसु बोर्ड अबदि काउंसिलना याम अवाम थादा सेक्शन थौरांग लौई माइक्रो ऑब्जर्वर थादना अखोइगी क्वेश्चन लौथोकपदगी हौना नियम सुमना तौननबो होना अदगी अमो अदुइ मथक्ता अखोइ कैमरा खिन्नना खोतना अदगी बोर्ड की काउंसिल की फ्लाइंग स्क्वाड तोंगाना थाबे मथक्ता अखोइ सात्रगी बॉडी मयाम अमना जातना अखोइ फ्लाइंग स्क्वाड चली चलिबसिंग फ्लाइंग स्क्वाड मसिंग हेंगलिंग अखोइगी नोट तौबि चांगसिदे अदुम वांखले मागी इजना यामना शांतिदा इंगना लारिक थागदोबसि परीक्षा की दुमजे लानफम ओले अखोइगी हुरानिंग कांबु थिंगमो कांबु की मरक्ता लानफम मदैदा फादोक फाजिंग तौनबसिदा फजना थाजगे लाक्पा स्टूडेंट सु साइकोलॉजिकली इंपैक्ट लेदुइनी इंटायर लेजिबल सिस्टम जे आइफेट अखोइ खरदी लेरे सेमतोकमदि चंगे हाबिदुनी मतागसिद अखोइदि मतम लोइसेलामनि ngasiगि मतागसिद लोइसिनजबा तारे थैंक यू वेरी मच अंगम्बा अखोइगी ngasiगी टॉपिक सिदा वाखलुन का थादबिदम मैडम सुमित अखोइगी सुमति ओजा टिकेन अखोइ ngasiगी एजेंडा मणिपुर दा लखखिबा इशू जे याम इंपोर्टेंट होगनि मणिपुरगी ओइना हुजिक लेरिबा अखोइगी एग्जामिनेशन की सिस्टम जे अखोइ पूरा लाल नमगी टाइप दा
144 चलाइदना कैमरा थमदना फ्लाइंग स्क्वाड थमदना पांथोकपगिसी सिम्टोमेटिक ट्रीटमेंट of the चंगलपजे मसीदगी हंतोगा खतंग लार्जर ओइबा कॉन्टेक्स्ट अमदा यंगपम चंगी करिगिनो ngasi अखोगी छात्र सिंगना क्लासरूम दा लारिक तंबगी महुत्ता एग्जामिनेशन हॉल दा नोट तौरगा पास तौगनेना खलैबा हाइबा पोटसिदा खितंग चाउतकना होलिस्टिकली अखोगी एडमिनिस्ट्रेटर मयाम लेजिस्लेचर मयामना येंगबमदि चंगी हाइबा वाफमदो थमजरगा ngasi गोदि मतंगस त्रोसिनजगे थैंक यू वेरी मच फॉर वाचिंग अस थैंक यू